Arambai News Guwahati da Manipuri Pau tabiriba singbu ihan hanba maktada chingangbam Sujitarani na kurumjari hauzik ngasi gi samlapa mariba pau sing lobirasi ngasi asamda miyoi chamaga taratret naba faraduna negative lakpadagi discharge tawkhre adubu hauzik fawbagi oinadi ngasi gi oina positive case amata laktri panba yai ngarangdi asamda positive case chahumga kunthamathoi phangki Maramasina Asamda apunba confirm case masing hauzik fawda lising manga ga chonga marfu taruk sukre phakibagi masingna lising ahum ga chonga kunmathoini active oriba case masingna lising ani supna yankhai humdoini yamnama kiningai oina Guwahati da doctor gi mathangda amuk police force ki mathakta covid-19 na landaba horakre sarasida police nipan positive oikibaga loinana Asamda police chamaga humpu quarantine tawri Asamda community transmission tawre haibadagi khwaidagi kinaragli si Guwahati sahar ne positive ki masing akiba fangna hengalakli amasung hengalakhi gadori Guwahati da punna screening center kuntramathoi nongna lingkhatpagi wafam su khanari Guwahati khakta da punna positive case chani surakle pung kunmari da chama hena positive oirakli numit khudingi chani dagi na chahum phawbagi changda hengalakpa yabagi akiba leirakle Phibam asida Guwahati da ward ki thakta total lockdown thambagi kanna khanabasu horakle ward kuntramathoi da apik pa hospital haibadi massive hospital semgatnabagi su kanna khanari saru sajai yauna quarantine center sing hospital onthokpa yana ngasidi leirakle hospital sing asida asymptomatic case ngakta layenggadori hariba thorang sing asi lakliba tang kunmari dagi houraba yari Panba yai Guwahati sahar da travel history laitaba miyoi chamaga nifumari positive oikrabani Tasengna hairabada Guwahati sahar gi ward taret haibadi ani ahum mari manga tara manga amasung tara taruk asi yamnamak kiningai oiba hotspot oirakle masina koliba mafam singdi Maligau Pandu Fatasil Ambari Dhirenpara Maskhwa Lokhara Jalukbari amadi Fancy Bazar na chingbasu yauri Masigi manungda Fancy Bazar na common hotspot oina lauri Khwaidagi thengna phangba pawda Guwahati sahar gi oirakliba phibam asida mideng thamlaga hairiba ward taret asida numit 13 nigi oina hayeng numidang wairam pung 6 tagi total lockdown thamba sarkarna lokthokre masina Guwahati sahar gi saruk mari thokpagi amamuk kongadoribani Cheraksida lagliba jungi tang kulhumdoi gi matungdagidi akhanaba Shramik Special Train state asida changlaklaroi maramaduna July tang amada quarantine center singda mi khanghan hantharaklagani Asamda hauzik fawbada train chamaga humbudra humdoi amasung flight chatret katara mathoina miyoi lak aniga lising nifumdoi chamri taramari pusilakre makoipnamak covid-19 test tawkhibaga loinana miyoi lak ahum covid test hauzik fawbada state asida tawkhre Asamgi phabagi chang asi chada humphumdoi dasmik ahumni aduga sibagi changna chada sino dasmik ahumni aduga India gi oinadi phabagi chang asi chada yankhai taruk dasmik tarukni Lakliba jungi tang kunmanga da Assam state ki higher secondary exam Englishingani kungi result ayuki pung mapanda laukhoklagani tongan ba website taramari da online gi khuthang da result asi laukthokani Nakal amarom da Mathak Assam amadi Makha Assam da ising ichaugi akiba muk lakpa horakle Mathak Assam gi Sibsagar Jonai Nazira Dhemaji loinana Manipuri singnasu namna khundariba Simulguri amadi Hasora gi khunsingda ising chauba horakre Guwahati da su Brahmaputra gi ising imai hengalakpaga loinana ferry service thingjinkre hauzik Manipur gi pauda Haukiba pung kunmari asida Manipur da su punna miyoi yankhai taret COVID-19 positive oiba thengna khibaga loinana apunba confirm case masing chanipan ga marfutaranipan sukre active oriba case masingna chatrukani funipani phakibagi masingna chani yankhai ni hauzik fawbada Manipur da community transmission haudri tawbutabu travel history laitaba miyoi mangadi positive oiba thengnakhre makhoigi manungda district hospital Bisnupur dagi medical officer ani nurse ama amasung Churachandpur gi GVC staff quarantine center dagi nurse ani ni aduga healthcare worker taruk amasu positive oikrabani makhoigi manungda amana naba phakre aduga mangana active oihori Cheragasida ngasi Jiribam district ki chief medical officer na Jiribam COVID-19 gi case amata leitaba district oire haina laukthokre
Lockdown manungsida pre-nursery dagina class 6 faubagi makhal amatagi online examination natraga assessment lowba khudaktagi Manipur sarkar na thingjinkre loinana tha mari habadi April tha dagina July faubagi oina mahairoi singdagi tuition fee lowdana ba private school loinana aided school singda khangan kibaga loinana hariba matamasigi oina teaching amadi non teaching staff singda thagi talab chada yankhagi changda pinanabasu Manipur sarkar na order thokre hojik Arunachal Pradesh ki pauda NDRF की पर्सनल मंगा कोविड पॉजिटिव ओइखिबगा लोइनना स्टेट असेदा अपुनबा कंफर्म केस मसिंग चामगा कुंथ्रा मापन सुख्रे फखिबगी मसिंगना कुनमाथोइनी एक्टिव ओरिबा केस मसिंगना चामगा कुंथ्रा मापननी नागालैंडना ngasiगी ओइना स्टेट असेदा कोविड 19 गी पॉजिटिव केस हुंफु मापन थेंगनखिबगा लोइनना हौजिक फावदा स्टेट असेदा कंफर्म केस मसिंग चनिगा मरफु सुख्रे फखिबगी मसिंगना चामगा निफुमाथोइनी एक्टिव केस मसिंगना चामगा कुंथ्रा तरेतनी मिजोरमदना ngasi मिजोरमदसु मियोई अमा पॉजिटिव ओइबागा लोइनना मियोई अहुमना नाबा फरदुना नेगेटिव लाकपदगी डिस्चार्ज तौख्रे मरमसिना अपुनबा फखिबगी मसिंग तरानी थोइ सुख्रे कंफर्म केस मसिंगना चामगा निफुनी थोइनी एक्टिव केसना चामगा कुंथ्रानी ngasi numidungba matung aizolgi manak nakna kwari amada leibak ningkhairapadagi miyoy ama sikhre aduga ahumna sokre Nakalamaramda pung tarani thoigi manungda Mizoramda anirak yuhar hakre amana ngarang numidang wairam aduga amana ngasi ayuk nongalamdai da hakhibani thoidokna amangata thokpagi paudi laktri Tripurada Haukiba pung kunmari asida Tripurada miyoi kuntramanga nauna COVID-19 positive oikibaga loinana hokzik fawda state asida apunba confirm case masing lisingamaga chani kunmanga Sukre, Perkibagi Masingna, Chatret Kayankai Taretni, active case Masingna, Chamriga, Humpu Taretni. Amana Laikidre. Meghalaya gi Pauda. Meghalaya gi oinadi COVID-19 gi matangda ahongba anoba pau amata hozik paubagi oina leitri adubu kiningay amasung nungayba pau oina Silongi Barabazar ngasidagi hangba hokre tawbagi di kaithelasigi apunba dukan ahum thokpagi ama haibadi dukan Chamriga Tarahumdoi Kaktani Hanglibasi Madusu rotation naina. Nagalamaromda Shillong Yauna Meghalaya Pumbada Selun Amadi Parlor Singsu Ngasidagi Hang Bahokre Aroibada Atopa Pausingda Hayeng Rathayatra Ayaba Pikre Masisu Urishagi Puri Kaktagini Atopagi di Yaudri Kang Chingbasida Bhakta Amadi Miyam Amatta Yauba Yaroi Haidi Galwan Valley da India amadi China gi marakta muknaribasigi matangda ngasidagi corps commander gi thakta leibak ani asigi army na China gi maikeida wari sanaba hokre Chairaga sida leibak asigi defense mantri Rajnath Singh Moscow gi damakta ngasi India thadokre Moscow ga wari sanabada China gi issue gi matangda khanaraba yana leiri amasung khusukhulai yamna thunamak sinaraknabagi taksingadori COVID-19 da mideng thamlaga donor ministry na lupa crore chamaga marfutara awangnopak state singi health facility chawkhatnabagi damakta kaitharakre COVID-19 na malem da khwaidagi soklibasi ngasi su America na adumak makokta leiri ngasi gi oina positive oibagi chang hengatpada India mari subada leiri khwaidagi positive case phangkhiba leibak na ngasi gi oina Russia ni Russia gi mathangda Mexico aduga ahum suba oina India gi yumlo nariba Pakistani Panba yai Pakistan amadi Bangladesh tasu COVID-19 gi case angakpa phangna hengalakli aduga ngasi gi oina sibagi changda hauzik fawbagi oina khwaidagi wangliba si Mexico ni mathangda Iran aduga ahum subada India ni India da khwaidagi masing yamna COVID-19 na sihaliba state ti Maharashtra ni sibagi changda natana confirm case active or case amadi recover oikibagi changda su Maharashtra na adumak makokta leiri COVID-19 tagi siba yaudriba state singdi Nagaland, Mizoram, Manipur, Arunachal Pradesh, Dadar Nagar Haveli, Daman and Diu, Sikkim, amasung Andaman Nicobar ni. Aduga khwaidagi masing likna siriba amasung positive case phangriba si India manungda Meghalaya ni. Ngasigi oinadi Arambai News Guwahati da Manipuri pau sandokchaba matang asta loisinjabaga loinana amukasu hanna khurumjari.